Ngasi sumiyoi chamaga nifu mari nauna positive oire amana leikhidre marfu mapan discharge tawkhre saliba pung kun mari asida state asida miyoi chamaga nifu mari na nauna covid-19 positive oire miyoi amana leikhidre aduga marfu mapan na laisar sidagi phaduna discharge tawkhre Health Department ki Additional Director su oiriba Department asigi wangangloi Dr. Khoirom Sajikumar mangang na thadrok pusero laman hai ngasi nauna positive oikhiba miyoi chamaga nifu mari asigi manungda taramathoi amadi Central Armed Police Force tagini apunba positive asigi manungda miyoi chamaga tara teret amadi travel history leitaba miyoi kaktani hai nauna positive oiralaba singasi tharga state asida covid-19 gi apunba confirm case lising taret ka chanipan humdra manga sukhre Hojik Pawda Laisat Sidegi Pakibami Masing Lishing Taruka Chama Modramathoi Shukre. Hojik active case ta Lishing Magasatro Kuntrani Paleri, Ngasi Leikhidabami Adu Targa status the COVID-19 Leikhidabami Masingna, Niputaruk Shukre Hairi. Aduga Atopa Pawamana COVID positive Oiduna Manipuregi Hankraba, James Hangmagi, Scott Gari, Nagao the accident Tokpadagi, Passion and Mari Shokle. Nini gi khongchat oina ngarang Manipur da laklaba matung COVID-19 positive oibadagi Manipur sarkar na akhanaba ambulance amada ngarang numidang wairam Meghalaya da halankraba Meghalaya gi power minister James Sangma gi security escort gari ngasi ayu Assam gi Nagaon gi nonoi maya da accident thokpadagi personnel mari shokle accident asigi matang da Nagaon gi superintendent of police oiriba Gaurav Abhijit Dilip na phongdokpagi matung inade accident adu James Sangma gi escort gari adu Nagaon gi noinoi yoramdai da khamduna leiba truck gari amada thomjinbadagi asopan nangkhibani asokpa police constable mari adu khudakta Nagaon civil hospital da pukhatuna laikanaki loinana Nagaon police na minister James Sangma gi tongan escort gari ama silangduna Silong phawwa chatnaba sinki Shokpadagi Nagaon Civil Hospital da laikanakiba police personnel mari adusu makhatana Silong da layengnabagi damakta pukhe hairi accident thoklaba Scott gari adugi registration number na MN025522 ni hairi aduga topa pawamana turende irujabada lupkhiba tawkhalakpadagi asiba hakchang lokhatkre Kaksing district ki Wangu police station ki manung chanba Chairen Mayai lekai dagi Laishram Lakpati Kauwa masagi sahi yangkhai humdoi surba miyoi ama Imphal Turel gi masa ama oiriba Chairel Turen Panthoi bi Laibung Maya da irujabada lupkhiba dagi thiba phangdana lakhiba adu mahakna lupkhiba mafam dagi chaurakna meter ani makhairom haitharaga Pombi Khoklitan Maya da ngasi ayuk pung manga rom tarakpada tawkhalakpadagi phangba ngamkhre mahak tha sigi taramathoi da irujabadagi Turel da lupkhiba dagi thiba phangdana leirakhibani mahak ngasi turel da tawkhalakpadagi leikai miyamna MGRF amadi NDRF loinana police ta pau piraba matungda asiba hakchang turel dagi lokhalaga imung manungda mathau magam pangthoknaba sinakhre aduga topa pawamana Tamil Nadu da ngasi NEET exam thagadabi nupi macha ama suicide tawraga leikhidre ngasi National Eligibility Cum Entrance Test NEET thagadoribi mahiroi nupi macha ama thori yalaga leikhidre hairi Leikhidre nupi macha asigi maming Jyothi Durga Kawi sahina taramapandi mahak Tamil Nadu gi police officer amagi macha nupi macha asi Madurai da leiba Armed Reserve Police Quarter da mahak yum da thori yalaga leikhidabani imung manungi matungina nupi macha asi irai numit gi numidang athengba phawba lairik paramlaga phamung da sangkhibani hairi ahan ba inquiry report ta nupi macha asi ngasi thakiba NEET exam asigi damak masada langtaknaba yamna phawki hairi mahak mamangi NEET exam da su fail oirakhi mahak exam asibu kibana suicide tawbo oigani haina thajari mahak ki suicide note aduda mama mapana mahak ki damak yamna honabiri adubu exam asi mahak mai pakpa ngamloroi mahak ki hona zaman adu arembada taragani mahak POA-CHE haina iramki thogdo asina state asida NEET exam ga mari leinana sikhiba miyoi mari shukre Haukiba September mapalda Jignesh Kaubanaha amasu exam asigi akiba leibadagi suicide tawrga leikidrabani tha asigi angan basarukta sahi tara terelom da ngairiba NEET exam thagadoriba naha amasu exam asigi admit card phangba ngamdabadagi suicide tawki mamang tha da su sahi tara mapalom da ngairiba exam asigi damak sem saribi nupi macha amasu exam asibu kibadagi masa mathanda sijekhibani Ningsing bayai exam asibu yaithok pinaba maikei kiyadagi taksilakpadagi Supreme Court ta yawbadagi leibak sigi khwaidagi wangba court asina COVID-19 na maram oiraga exam asi yaithok tanaba rai taduna ngasi exam asi pangthokli aduga topa pawamana Chief Minister N Biren COVID-19 test tawkhre ngasi athengbada result khanglagani
हौखिबा सेप्टेम्बर 13 इम्फाल की सिटी कन्वेंशन दा पांथोखिबा स्टार्टअप कन्क्लेव 2020 दा सरुक याखिबा मणिपुर सरकार की इन्फॉर्मेशन एंड पब्लिक रिलेशन मिनिस्टर ओइरिबा टीआईएस बिश्वजित कोविड-19 पॉजिटिव ओइखिबदगी नुमित अदुगी थौरम अदुदा हक्थेंगना लोइनखिबा मणिपुर की चीफ मिनिस्टर नोंथोनबम बिरेनसु मांगजंगना चेक्सिन थौरांगी थबक लौखटपा ओइना ngasi अयुक कोविड-19 टेस्ट तौखरे पाउमिसिंगना फंगबा पाउगी मतुंगिना ngasi मेडिकल डिपार्टमेंट की मरी लेना कांगबु अमा लाक्तुना सीएम सेक्रेटरीट दा चीफ मिनिस्टर एन बिरेन की स्वाब टेस्ट लौकी लोइना चीफ मिनिस्टर गदकना सीएम सेक्रेटरीट दा थबक तौमिनाबा ऑफिशियल खरसु कोविड-19 टेस्ट तौकी ngasi अयुक लौखिबा चीफ मिनिस्टर अमसुंग ऑफिशियल खरगी स्वाब टेस्ट की रिपोर्ट ngasi नुमिदांग अथेंगबदा सोइदना खंगलगनी रिजल्ट अदुगी मतुंगिना चीफ मिनिस्टर कोविड-19 ना नेगेटिव ओइरे अमदी पॉजिटिव ओइरे हाइबदु खंगबंगमलगनी हाइरी पावसिन मखा तारिबदी सेप्टेम्बर 13 पांथोखिबा स्टार्टअप कन्क्लेव अदुदा सरुक याखिबा मिनिस्टर सिंह एमएलए सिंह मणिपुर सरकार की चीफ सेक्रेटरी अमदी हाई रैंकिंग ऑफिशियल सिंहसु मथंग मथंग कोविड-19 टेस्ट तौथोपगी थबक चथनबा सेम सारे हाइबगी पाव तारी अदुगा तोप पाव अमना एयरपोर्ट ऑथोरिटी न खोइदत पीख्रबा लौमी सिंगी अवाबदा मतेंग पांगबियु हौखिबा नुमित खरनी की ममांगदा बीर तिकेंद्रजित इंटरनेशनल एयरपोर्ट इम्फाल ना लौसिनख्रबा लम मनुंगदा लौ उसिलुबा अदु शालकलबा मतमसिदा ट्रैक्टर मयाम अमसी नदुना एयरपोर्ट ऑथोरिटी ना खोइदतुना मांग ताखनखिबा हाइबसी लौ उजरिबा लौमिसिंग अदुदा सेल थुमगी अवाबा पोलम अमा थांगत पीबगा चप मानरे हाइना ऑल मणिपुर प्रोग्रेसिव फार्मर्स एसोसिएशन की जनरल सेक्रेटरी डब्ल्यू इनाउना थादोरक सेरोल अमना हाइरी सेरोल असिना मखा तारदुना लौ सिंगु तौरिबा लौमिसिंग असे सेल थुम पाइजदबा मसागी सेंथोक लंबी निंगथिना लैतबा लाइरबा लौमिसिंग ओइबना लौ सिंगु बदुदगी फंगलकपा पोथोकसिंग अदुना चारा नोंखांगनबता नतना इमुंग मनुंगी लैता लाइरदा सिनरिबा ngaktani लौ संगम अमा उबदा लुपा लिसिंग 15 तादना चांगचता चंगनई हाइबसी अखोई खुदिमकना खंगनरबा ngaktani कुम फद्दबा मतमदना सेल चंगबगी चांग अमुक हेली हंदकी कुम असिदी कोविड-19 ना मरम ओइदुना सुफम नोंफम लैतबदगी कोकता खुद हाबनरबा मतम हाइबदु ओइरे कुम असिदा सेल मयाम अमा सेंथोक लैजदबा लौमी अमना मांगखिबा हाइबसी तुंगी पुंसिदा हौगतपा ngमदबा मखै पथदुना लैखिबा याबा फिबम अमा ओइबा यारिबनी मरम असिना लैंगाकना लौमीसिंगदा पांगबि याबा मतेंग पांगबिदुना अवाबा खरदंग ओइरबसु कोखनबा सिनबियु ngasimak bir tikendrajit international airport ta lau singubaga mari leinana thokliba thogdok asi taraina yengba yaroi asigumba thogdoksing asi atai mafamsing da su thoklakloi hainingai leite maramde mitok amana lausin khraba mafam haibasi ngasi kari thokani hayeng kari oigani khangba natte adugumba mafam amada laumi sing aduna phau khajik tang loklabadi haiduna lau uruba haibasi laumi sing adugi senmilon thoidokna afaba yauge haibani sel thumgi phibam phaba masagi laucha singja leiba laumi sing oide takmani एयरपोर्ट कैंपस मनुंगदा असापा फौ एयरपोर्ट ऑथोरिटी ना खोइदोखिबगी थोकलिबा थौदोक असिना खुदम ओइरगा ngасidi लौ उफम लैतदुना कंगाउनरबा लौ उनबा लौफम मचेत अमतंग फंगलबदी हाइदुना लाइनिंग ओइजबा लौमी मसिंग थिंगमदना लमदम असिदा लैरी हाइबसी लैंगाकना खंगबिदुना थमोइ सेंगा लौफम कन्नबा थौरांग पाइखटपियु ngasi थोकलिबा एयरपोर्ट की थौदोक असि लौफम नोंमनोंमगी असुम मांगसिलकपना लौ उनबा लौफम लैरक्तबदगी थोकलिबा थौदोकनी असिगुम्बा थौदोकसिंग असि मतुंगदसु असुम असुम थोलखिगनी लैंगाकना असानबा मियेंग अमगी मखादा लौफम कन्नबा थौरांग लौखटगदबनी मरम अमा नत्रगा अमदा लौफम मांगहन्नबा होनरकपा खुदिमक थिंगदबनी लैंगाक अमा लैरी हाइबगी ममी ताहनगदबनी लैंगाकना चौखत थौरांगी थबकसिंग पाइखटपदसु लौफम सोखलोइदबनी खुनाइसिगी मियामगी अपामबा येंगदुना थबक तौबा लैंगाक ओइगदबनी निंगथीना लौफम कल्लबददा लौमीसिंगना लौ उफम लैतबगी अवाबसिंग कोक्तुना तंगदु लैताना पोथोक पुथोक ngambga loinana longmi singi setmilon phagatuna chawkhot pukhunai ama porakpada achawba mateng oigani amasung chinjak ta mipal tangdaba lamdam ama ohenba ngamgani arobada Paobilai news reader gi video bu yengbiri bu khuding mapu thagachari